Amazon rainforest asida unique oiba climate amadi weather pattern lay. Amazon river da khodong thiba jiba kaya amasu layri. Rainforest asi haukiba sahi khara asida asum piksilakli. Fact number 1. Amazon asi aikhoigi art asida khwaidagi chawba tropical forest ni. South America da laiba Amazon rainforest asi world asida khwaidagi chawba tropical rainforest amani. Masina 6.7 million square kilometer fawba sandoi. Saurakna India gumba saruk ani muksawi. Rainforest asina carbon dioxide absorb tawi amadi oxygen release tawi. Adubu masida hauriba upambi singna makhoina puthokliba oxygen ayamba photosynthesis tawbada sijinnaki. Maram masina Amazon rainforest na atmosphere da contribute tawriba oxygen gi chang asi khara khaktani. Fact number 2. Amazon forest asina cover tawriba asi South America gi apunba landmass ki saruk 40% ni. Rainforest asina South America haiba continent asigi country Nepal amadi overseas territory amada sandoi. Rainforest asigi 60% Brazil da lay. Masina sandokliba atopa country singdi Peru, Colombia, Bolivia, Venezuela, Guyana, Ecuador, Suriname amadi French Guyana ni. Fact number 3. River Amazon asi aikhoigi world asida ani suba longest river ni. Amazon rainforest ki mayai maktada Amazon river seli. Masi Africa da seliba River Nile gi hek mathangda ani suba longest river ni. River asigi asangba asi 6400 km ni. River asina rainforest asida lairiba species kaya amadi human community da fresh water amadi nutrients sing provide tawduna makhoi sing asigi lifeline oiri. Fact number 4. Amazon rainforest asi piksilakli. Rainforest asi haukiba sahi khara asida asum piksilakli. 2009 dagi leptana deforestation chatharakpadagi 2023 dadi ahongba yamna laire. Haibadi rainforest asi yamna piksilakle. Monsoon su hanagi matamdagi thengna haure. Masina maram oiraga Amazon da nong tabagi chang hantharakli. Haukiba sahi nimpu asida dry season gi matam sangdokle. Dry season toina thokpa amadi matam sangdokpa asina aikhoina khangnariba rainforest asi soidana mangkhragani. Maramsing asina rainforest asida depend tawriba miyoi million kaya ama akiba faure. Fact number 5. Amazon rainforest asigi floor asi layer mari thongna khaidoi. Ahanbada emergent haiba layer asini. Layer asida di numitki mangal asi mapung phana ui amadi yamna wangba usingsu hawi. Ani subada canopy haina khangnaba unawana amadi usa singna peak thanba layer asini. Ahum subada understory haina khangnaba tree trunks amadi upper layer dagi nungsa mangal pangba una apak papanba pambi sing laiba layer asini. Amadi mari subada floor haina khangnaba yamna mamba ayamba pambi haudaba layer asini. Fact number 6. Amazon rainforest da makhal kaya muki upambi sing hauri. Zaurangna upambi makal 6000 mu rainforest asida hauri. Khwaidigi common oiba hauriba upambi sing makhal asidi rubber tree ni. Masigi milky shape asi rubber gi pothok sembada sijinai. Brazil nut haini khangnaba yamna wangba upambi asigi fruit asi protein yamna marang kaina yawi. Amadi takuma palm haina khangnaba masada tingkhangna koina hauba upambi makhal asisu rainforest asida marang kaina hawi. Fact number 7. Amazon rainforest asi planet asigi mafam ataida fangdaba plants amadi animals ki species million kaya amagi mayum oiri. Khudam oina Amazon rainforest da pambi makhal 40,000 hena, fresh water nga makhal 3,000 amasung reptile makhal 370 lay haina panari. Amasung Amazon rainforest da akhannaba maong kaya amasu layri. Masibu art ki atopa ecosystem amataga manadaba ohelli. Khudam oina masi malengi khwaidagi chawba turel kilometer 6,400 hena sangba Amazon turel gi mayumni. Mafam aduda laiba miyoi singidama isingi maru oiba source amani. Fact number 8. Amazon rainforest asi indigenous tribe kaya amagi mayum amasu oiri. Amazon rainforest asi pambi sanga amadi makhal kaya gi usek singi laifam oibatana tana sahi cha kaya amadagi nungsinana laiminaraglaba indigenous tribe kaya amagi mayum amasu oiri. Indigenous tribe sing asi rainforest kaya amna nakna mari lainaba akhanaba culture amadi punsi mahing amalai. Community sing asigi pungning sinsiningai oiba ama hairagadi makhoina hidak langthaki pambi sing sizinaba asini
modern medicine kaya asi indigenous tribes-singi lausingda yumpham oiduna semgatkhre amadi makhoi traditional healing practices-sing asi ngasi fauba Amazon da pak sana sizinari. Fact number 9 Amazon turel asi rainforest asigi maruoiba hingnabagi masak amani. Amazon turel asina ecosystem asi semgatliba flora amadi fauna da ising amasung machinjak sing asi piri. Turel asi volume gi matung inna malemda khwaidagi chawi. Masina Brazil, Peru, Colombia amadi Kha America gi atopa leibak kaya amagi marakta cheli. Fact number 10 rainforest asigi unique oiba climate amadi weather pattern lay. Rainforest asida sahi chuppa high temperature amadi humidity oiba tropical climate lay. Mafam asida maru oina season ani lay. Ahanbada December dagi May faubagi manungda oiba wet season asini. Season asigi manungda nong marang kaina tai. Ani subada June dagi November tha faubagi manungda oiba dry season asini. Season asidadi nong tabagi sang asi yamna watli. Wet season manungda rainforest asida layriba turel singi imai hengathanduna mafam kharadi ising isau thoi. Flooding thokpa asina laibak layau hengathanduna anauba pambi sing hauba ngamhalli. Masigi ona tainabada dry season manungdadi rainforest asida layriba animal amani plant singi kudong thiba matam ama oi. Climate change asi rainforest asigi maruoiba threat ama oiri. Masigi maramdi temperature hengalakpa amadi rainfall pattern da ahongba kaya ama lakpa asina mafam asigi ecosystem da akanba sapu ama piri. Fact number 11 Amazon River da laiba sasing asi kudong thiningai oi. Rainforest asina apunba earth surface ki 14% di kupsilli. Amadi rainforest asida layriba sasing asi kudong thiningai oi. Asigumba hek ubada akiba pokpa river dwelling species manga adudi ahanbada green anaconda asisu amani. Masigi leng asi 30 feet amadi weight asina 550 pounds ni. Anisubada kangaroo fish nga makhal asi urine yamna pamba amadi miyoibagi singkhawda changkhraga kudongthiba kaya ama thoganba ngamba nga makhal amani. Ahumsubada black camel haiba achoba reptile makhal asi miyoibada attack tawba ngamba kudongthiningai oiba reptile ni. Marisubada bull sharks haiba saltwater sharks makhal asi mi kidaba amani. Masina miyoibada attack tawbagi confirm case masing asi 69 sure. Aroibada piranhas haiba nga makhal asi Amazon River da laiba mi sikpa ngamba kudong thiningai oiba nga makhal amani.